Mayambu Amazing Bible Prophecy Ministry na Fox Books of Martyrs dagi Christian singbu Hatkhiba tupagi wari puduna laktari ngasigi topic asina France ki Paris ta Bartholomew gi mihat habdi Saint Bartholomew gi numit pangthokpa numita Paris ta laiba Christian singbu tumna Hatkhiba adugi wari puduna laksari ahanbada aikhoi ishora phathana tawse sagada laiba paisho aikhoi na hoji Paris ta Protestant Christian kaya manumbu Roman Catholic Church amusung France ki ningthau ga khusamnaraga tumna Hatkhiba asigi wari tajagadori makhoi gi wari tabasida khoi phatana bab tanbiu makhoi na thongna phana asumbagi damak thawai thabaki dabu makhoi su naki aroiba matam asa asumbagi dam thawai thadon leiba ngambo anbiu tariba mapung khutang mutana hana o pibiu wari ase taraga khuche enda thongna phaba ngamba ohenbiu Prabhu Jesu Christ gi mingda khurumjari amen Masi France ki ningthauna aduga Roman Catholic sing makhoi gi phamnaiba sing na sillaga France ta leiba Huguenot Protestant makhaije France ki lebak France Paris amasung France ki lebak sinbata leiba singje makhoi je tumna hatokpa pame masigi dam makhoi na thorang ama aronba thorang ama lalame madudi France ta leiba Navarre hariba lam asi Protestant gi ningthauni Protestant gi lamni makhoi gi ningthau asiga France ki ningthau hadi Charles IX ni mahaki masanupi mamina Margaret kawi hadi basiga asagi Navarre gi ningthau Henry III asiga makhoi je luhongningai gi dama thorang tawrameba haidiba luhongbagi numit ase August ki tang 35 1572 da makhoi gi luhongbaje tawrameba aduga makhoi gi luhongbaje asokki matik pak chauna tawrame aduna mafum aduda lairiba makhoi gi Roman Catholic ki cardinal Bourbon makhoi gi damo luhongbagi damo makhoi na stage anba phajakraba luhongbagi stage amba semlame haidiba stage asida makhoi gi luhongbagi thawram pangthoe luhongbagi thawram pangtho lorakanda hadi laiba mithung guest kudemakto makhoi na pamba sinjak kwari ahawba sinjak singdo pasna pijarame aduga France ki mafam khuding Paris ki mafam khuding ta masigi luhongbagi thawramje amna harawna pangtholame haiba luhongba sina ngathai Protestant singa Roman Catholic ki ningthau oiraba aduga Roman Catholic singa mokhoje nungsinaba sanaba mari pore haiduna mokhoje amna nungaina hairibse pangtholame adubu luhonglaba matung numit marini suba matamda makhogi France ngasagi Navarre gi makhogi lami gi mako Gaspard Coligny hairibse makhogi meeting ama makhogi council makhoi mifam ama yaurure halae mafam yaurure halaba matungda mahakse mahaki halae aduga mahaki imungda ko mahaki imungda mahakse magi mapambom ani duda nongmaina kapthatlameba adu maase nongmaina kapada maase shome aduga mangna hai makhoigi laikitraba magi minister adi magi mantri da mahang asumna laurame aigi yamba ai hoji khange madudi shona aibu ya asukumating se aduna mahaki maramgi damak mahaki asengma maramgi damak aina ngasi shopani ana mahangna hairame adum matamda minister aduna mangonda hairame nang Paris hariba natra mokhogi Navarre mokhogi mafamje mokhogi konung mafamda thadoga nang chen khro nang punchi hingningai gi damok chen khro hairame adubu mahana sunga yaramde hariba matam asidadi mokhoina hana sarau sillabanina mokhoina mapam khudingda Protestant laiba mapam khudingda French ki ningthauna mokhogi lami singje mapam khudingda hana sandohalaga loina leiraga mapam khudingda lami sinba thongna sandoga leikre mokhoina hana bagi ayaba ek signal ayabada phangmaga mokhoina nathokhidanaba hana bagi thorang tawrameba sumaina sahar sida asmai thokna mokhoina admiral je mahakse hale aduga halaba matungda mahaki mokhogi magi dolan matakta halaba matungda mahakse amu
ꯂꯪꯊꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯪꯊꯔꯝꯃꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯪꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯦ ꯀꯛꯊꯠꯂꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯠ ꯃꯈꯩꯁꯦ ꯂꯣꯏꯅ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯃꯈꯣꯏꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯁꯍꯔ ꯍꯥꯏꯁꯤꯗ ꯃꯈꯣꯏꯁꯦ ꯆꯤꯡꯉꯒ ꯃꯍꯥꯛꯁꯦ ꯄꯨꯔꯝꯃꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯁꯍꯔꯁꯤꯒꯤ ꯋꯥꯡꯃꯗ ꯃꯍꯥꯛꯁꯦ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯐꯥꯁꯤ ꯇꯧꯔꯒꯀꯣ ꯌꯥꯡꯈꯠꯂꯒ ꯃꯍꯥꯛꯁꯦ ꯊꯝꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯦ ꯑꯗꯣ ꯃꯥ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯈꯛꯇꯅꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯂꯣꯏꯅꯃꯛ ꯑꯗꯩ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯀꯣꯂꯣꯅꯤꯗꯨꯒꯤ ꯃꯥꯒꯤ ꯃꯕꯥꯏ ꯃꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅꯃꯛ ꯇꯨꯝꯅꯀꯣ ꯃꯈꯣꯏ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯈꯣꯏꯅ ꯍꯥꯠꯄꯒꯤ ꯊꯕꯛꯁꯦ ꯆꯠꯊꯔꯝꯃꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯃꯈꯣꯏꯅ 10,000 ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ 10,000 ꯍꯥꯠꯂꯦ ꯃꯈꯣꯏꯒꯤ 10,000 ꯍꯥꯠꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯝꯐꯝ ꯂꯩꯇꯕꯅꯤꯅ ꯐ꯭ꯔꯥꯟꯁꯀꯤ ꯇꯨꯔꯦꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯑꯗꯨꯗ ꯂꯪꯊꯔꯝꯃꯦꯕ ꯑꯗꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯂꯪꯊꯔꯕꯅꯤ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯒꯤ ꯃꯉꯛ ꯀꯛꯄ ꯃꯈꯣꯛ ꯀꯛꯄ ꯃꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄꯒꯤ ꯑꯗꯨꯅ ꯐ꯭ꯔꯥꯟꯁꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯁꯦ ꯄꯨꯔꯥ ꯑꯣꯏꯅ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯏꯒꯤ ꯏꯈꯣꯡ ꯑꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯜꯂꯝꯃꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯖꯔꯤꯕ ꯃꯈꯣꯏꯅ ꯑꯗꯨꯒ ꯐ꯭ꯔꯥꯟꯁꯀꯤ ꯅꯤꯡꯊꯧꯁꯤꯅꯒ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯄꯦꯔꯤꯁꯇ ꯂꯩꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯃꯈꯩ ꯍꯥꯏꯗꯤ ꯍꯪꯒꯅꯣꯏꯠꯁ ꯃꯈꯩꯁꯦ ꯍꯤꯒꯣꯅꯣꯏꯠꯁ ꯃꯈꯩꯁꯦ ꯇꯨꯝꯅ ꯁꯨꯃꯥꯏꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯠꯄꯁꯦ ꯐ꯭ꯔꯥꯟꯁꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯗꯁꯨ ꯍꯥꯏ ꯑꯣꯔꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯤ 1,000 ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯀꯣ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯔꯣꯋꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅ 3,000 ꯍꯥꯠꯂꯦ ꯃꯦꯜꯗꯤꯠꯇꯅ ꯃꯤ 200 ꯀꯣ ꯍꯥꯟꯅ ꯖꯦꯟꯗ ꯊꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯊꯣꯔꯒ ꯃꯈꯣꯏꯁꯦ ꯇꯞꯊꯤꯅ ꯍꯥꯠꯂꯝꯃꯦ ꯑꯗꯨꯒ ꯂꯥꯏꯟ ꯍꯥꯏꯕꯁꯤꯅ ꯃꯤ 900 ꯍꯥꯠꯂꯝꯃꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡ ꯃꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯀꯣꯟꯁꯤꯟꯅꯗꯅꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯕ ꯃꯈꯣꯏ ꯅꯨꯡꯁꯤꯅꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯊꯥꯡꯒꯤ ꯃꯌꯥꯗꯀꯣ ꯊꯥꯡꯅ ꯂꯣꯏꯅ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅꯀꯣ ꯃꯈꯣꯏ ꯀꯦꯊꯣꯂꯤꯛ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯦꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤ 300 ꯑꯃꯁꯨꯀꯣ ꯕꯤꯁꯣꯞꯀꯤ ꯍꯥꯏꯗꯤ ꯃꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯕꯤꯁꯣꯞꯀꯤ ꯌꯨꯝꯗ ꯍꯥꯏꯗꯤ ꯕꯤꯁꯣꯞ ꯍꯥꯏꯔꯤꯕꯁꯦ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯑꯣꯏꯕ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏ ꯌꯨꯝꯗ ꯍꯥꯠꯂꯝꯃꯦꯕ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯈ꯭ꯔꯕ ꯃꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯐꯨꯝꯕꯁꯨ ꯌꯥꯍꯜꯂꯝꯗꯦꯕ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯥꯎꯁꯕꯣꯔꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯃꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯄꯦꯔꯤꯁꯀꯤ ꯃꯤꯍꯥꯠ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯦꯠꯇꯣ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯦ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯗꯣ ꯆꯦꯟꯈꯤꯗꯅꯕꯅ ꯑꯁꯨꯃꯥꯏꯅ ꯆꯦꯟꯈꯤꯗꯅꯕ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯍꯥꯠꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯠꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯥꯎꯟ ꯗꯤ ꯇꯦꯂꯤꯛꯅꯤ ꯍꯥꯏꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯀꯣꯂꯤꯛꯅꯤꯒꯤ ꯃꯥꯒꯤ ꯀꯣꯂꯤꯛꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯐꯝꯅꯥꯏꯕ ꯃꯍꯥꯛꯁꯨ ꯍꯥꯠꯂꯝꯃꯤ ꯃꯍꯥꯛꯁꯦ ꯊꯥ 10 ꯈꯛꯇ ꯉꯥꯏꯔꯤ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯀꯣꯂꯤꯛꯅꯤꯒꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯂꯧꯕ ꯑꯗꯨ ꯃꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯇꯥꯔꯦ ꯑꯗꯨ ꯃꯍꯥꯛꯁꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏ ꯂꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯔꯀꯥꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯦꯕ ꯃꯤꯍꯥꯠꯄꯁꯤꯡ ꯈꯔ ꯑꯃꯅ ꯑꯗꯨꯕꯨ ꯈꯔ ꯑꯃꯅꯗꯤ ꯍꯤꯡꯆꯥꯏ ꯇꯝꯕ ꯈꯔ ꯑꯃꯅꯗꯤꯀꯣ ꯃꯣꯏ ꯈꯔꯅꯗꯤ ꯍꯥꯠꯇꯅꯕ ꯁꯨꯃꯥꯏꯅ ꯂꯦꯞꯇꯅ ꯂꯩꯕ ꯈꯔ ꯑꯃꯅꯗꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯄꯨꯀꯣ ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯊꯤꯜꯂꯒꯀꯣ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛꯀꯣ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯃꯤꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯅꯦꯕꯥꯔꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯍꯥꯏꯕꯁꯤꯗ ꯑꯣꯏꯔꯝꯃꯦꯕ ꯁꯥ ꯍꯥꯠꯄꯗꯧꯅꯀꯣ ꯃꯤꯁꯤꯡꯅ ꯃꯇꯨꯞ ꯀꯛ ꯍꯥꯞꯄꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯥꯒꯤꯅ ꯂꯣꯚꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯁꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯗꯅꯀꯣ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12ꯗꯒꯤ ꯍꯥꯠꯄ ꯍꯧꯕꯅꯤ ꯑꯗꯨꯅ ꯃꯤ ꯇꯨꯝꯅꯈ꯭ꯔ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯣꯅꯨꯡꯁꯤꯗ ꯆꯪꯉꯒ ꯃꯈꯣꯏꯅ ꯀꯥ ꯈꯨꯗꯤꯡꯗ ꯁꯤꯐꯥꯏꯁꯤꯡꯅ ꯆꯪꯂꯒ ꯑꯗꯨꯒ ꯇꯨꯝꯃꯝꯕ ꯀꯥꯗ ꯅꯝꯐꯨꯗ ꯀꯧꯈꯥꯏꯔꯒ ꯍꯥꯡꯇꯣꯛꯑꯒ ꯃꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯗꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯄꯅꯦꯕ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯑꯃꯗꯒꯤ ꯑꯃꯗ ꯁꯨꯝ ꯍꯥꯠꯂꯛꯄꯅꯤ ꯑꯁꯨꯃꯥꯏꯅ ꯍꯥꯠꯂꯕꯅꯤನ ꯃꯤ ꯀꯞꯄ ꯑꯗꯩ ꯂꯥꯎꯕꯒꯤ ꯃꯈꯣꯟꯗ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯥꯔꯒꯔꯦꯠ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯦꯕ ꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯦ
ꯑꯀꯤꯕꯁꯤꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯥꯕ ꯃꯇꯝ ꯃꯁꯥ ꯐꯥꯎꯕ ꯇꯪꯈꯥꯏ ꯁꯤꯔꯛꯑꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯟꯕꯁꯦ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯆꯠꯂꯒ ꯃꯥꯒꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯕꯨ ꯀꯟꯕꯤꯅꯤꯡꯉꯥꯏ ꯍꯥꯏꯒꯦꯅ ꯃꯍꯥꯛꯁꯦ ꯆꯦꯟꯊꯣꯔꯛꯄꯅꯦꯕ ꯑꯗꯨ ꯍꯦꯛ ꯊꯣꯛꯑꯦ ꯍꯥꯡꯇꯣꯛꯄꯒ ꯑꯗ ꯉꯁꯥꯏ ꯁꯤꯐꯥꯏꯁꯤꯡꯅ ꯇꯥꯔꯛꯄ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯑꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯦ ꯑꯃꯅ ꯀꯥꯡꯒꯗ ꯆꯪꯁꯤꯜꯂꯝꯃꯦ ꯇꯥꯟꯅꯔ ꯀꯥꯡꯒꯗ ꯆꯪꯁꯤꯟꯕꯗꯨꯁꯨ ꯆꯤꯡꯊꯣꯛꯑꯦ ꯑꯗꯨꯒ ꯊꯥꯡꯅ ꯊꯤꯜꯂꯍꯜꯂꯝꯃꯦ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗꯀꯣ ꯇꯥꯅ ꯊꯤꯜꯂꯒ ꯍꯜꯂꯝꯃꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯇꯥꯅ ꯊꯤꯟꯕꯒꯤ ꯏꯁꯤꯅ ꯃꯍꯥꯔꯥꯅꯤꯁꯦ ꯏꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯜꯂꯝꯃꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯑꯌꯥꯝꯕꯅ ꯃꯤ ꯈꯔ ꯈꯤꯇꯪ ꯍꯤꯡꯍꯧꯋꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥ ꯐꯣꯔꯁ ꯍꯥꯏꯔꯤꯕꯁꯦ ꯃꯁꯥꯒꯤ ꯁꯨꯞꯅꯒꯤ ꯆꯍꯤ 10 ꯁꯨꯕꯗ ꯉꯥꯏꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯣꯏꯁꯦ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯐꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯃꯃꯝꯇꯀꯣ ꯃꯈꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯂꯣꯡꯈꯠꯅꯔꯝꯃꯦꯕ ꯑꯉꯥꯡ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯇꯥꯕ ꯑꯗꯨꯒ ꯃꯊꯛꯇꯒꯤ ꯇꯥꯅ ꯊꯤꯟꯗꯕ ꯊꯥꯡꯅ ꯊꯤꯟꯊꯔꯒ ꯍꯥꯠꯄꯅꯦꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯊꯛꯇꯒꯤ ꯊꯤꯟꯊꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯨꯡꯁꯣꯛ ꯁꯣꯛꯍꯧꯗ꯭ꯔꯦꯕ ꯃꯈꯣꯏꯅ ꯈꯟꯕꯁꯦ ꯑꯉꯥꯡꯗꯣ ꯁꯤꯔꯦꯅ ꯂꯪꯊꯣꯛꯕꯅꯦꯕ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯉꯥꯡꯗꯤ ꯆꯦꯜꯂꯀꯥꯟꯗ ꯃꯥ ꯍꯤꯡꯈꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯍꯤꯒ 35ꯗꯤ ꯃꯍꯥꯛ ꯁꯨꯃꯥꯏꯅ ꯍꯤꯡꯍꯧꯏꯀꯣ ꯑꯗꯨꯒ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯁꯤꯒꯨꯝꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯐ꯭ꯔꯥꯟꯁꯀꯤꯀꯣ ꯃꯈꯣꯏꯅ ꯇꯨꯔꯦꯟ ꯂꯥꯟꯊꯣꯛꯑꯒ ꯃꯈꯣꯏꯅ ꯁꯦꯟ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟꯁꯦ ꯂꯥꯟꯊꯣꯛꯂꯒ ꯃꯈꯣꯏ ꯏꯔꯣꯏꯔꯒ ꯁꯦꯟ ꯖꯔꯃꯥꯏꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯎꯃꯪꯁꯤꯗ ꯆꯦꯜꯂꯒ ꯃꯈꯣꯏꯅ ꯂꯣꯜꯂꯝꯃꯦꯀꯣ ꯑꯗꯨꯒ ꯅꯤꯡꯊꯧꯅꯁꯨ ꯃꯥꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯅꯤꯡꯊꯧꯅꯁꯨ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯤ ꯍꯥꯠꯄꯁꯤꯡ ꯑꯗꯨ ꯌꯦꯡꯉꯦ ꯃꯥꯒꯤ ꯃꯃꯥ ꯑꯁꯦꯡꯕꯩꯗꯤ ꯃꯁꯤꯒꯤ ꯃꯤꯍꯥꯠꯇ ꯁꯔꯧ ꯁꯤꯜꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯀꯣ ꯆꯥꯔꯜꯁ ꯅꯤꯡꯊꯧꯒꯤ ꯃꯃꯥ ꯀꯩꯅꯣ ꯃꯁꯤꯒꯤ ꯃꯃꯤꯡꯅ ꯀꯦꯊꯔꯤꯟ ꯗꯤ ꯃꯦꯗꯤꯁꯤꯇꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯊꯧꯔꯥꯡ ꯂꯥꯡꯕ ꯈꯛꯇꯅꯤ ꯉꯁꯥꯏ ꯅꯤꯡꯊꯧꯁꯤꯒꯤ ꯃꯃꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯃꯥꯁꯦ ꯀꯦꯊꯣꯂꯤꯛꯀꯤ ꯃꯤꯆꯪ ꯆꯪꯕ ꯀꯦꯊꯣꯂꯤꯛ ꯑꯣꯏꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯠꯄ ꯃꯇꯝꯗ ꯃꯥꯗꯤ ꯃꯣꯏꯅ ꯄꯣꯔꯆꯨꯒꯜꯁꯤꯡꯅ ꯁꯤꯕꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯈꯤ ꯑꯗꯨꯅ ꯃꯥꯅ ꯀꯩꯁꯨ ꯅꯥꯆꯣꯡꯉꯝꯗꯦꯕ ꯍꯔꯥꯎꯔꯝꯃꯦꯕ ꯃꯣꯏ ꯃꯌꯥꯝꯗꯣ ꯁꯤꯕ ꯃꯇꯝꯗ ꯐꯔꯦꯅ ꯃꯈꯣꯏꯕꯨ ꯑꯦꯠꯄ ꯄꯤꯅꯤꯡꯉꯥꯏ ꯑꯗꯨ ꯃꯇꯝꯁꯤꯗ ꯔꯣꯝꯗꯁꯨ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯤꯍꯥꯠꯄꯁꯦ ꯐ꯭ꯔꯥꯟꯁꯇ ꯇꯨꯝꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯃꯈꯩꯁꯦ ꯇꯨꯝꯅ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯌꯥꯝ ꯍꯔꯥꯎꯔꯝꯃꯦ ꯃꯁꯤ ꯍꯥꯠꯄꯒꯤꯗꯃꯛ ꯍꯔꯥꯎꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯂꯝꯃꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐ꯭ꯔꯥꯟꯁꯇ ꯃꯤ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯛꯄ ꯃꯈꯣꯏꯒꯤ ꯀꯥꯔꯗꯤꯅꯦꯜ ꯂꯣꯔꯦꯟ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯤꯍꯧꯔꯦ ꯍꯥꯏꯕꯁꯦ ꯄꯥꯎ ꯄꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯦ ꯀ꯭ꯔꯥꯎꯟ ꯂꯨꯍꯨꯞ 1,000 ꯃꯥꯁꯦ ꯄꯤ ꯍꯥꯏ ꯃꯥꯏ ꯂꯨꯍꯨꯞ ꯐꯪꯉꯦ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯅꯁꯨ ꯐ꯭ꯔꯥꯟꯁꯀꯤ ꯅꯤꯡꯊꯧꯁꯤꯅꯁꯨ ꯅꯨꯃꯤꯠ ꯑꯁꯦ ꯃꯈꯣꯏꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅꯀꯣ ꯃꯁꯤ ꯍꯥꯏꯗꯤ ꯐ꯭ꯔꯥꯟꯁꯇ ꯂꯩꯕ ꯍꯤꯒꯣꯏꯅꯣꯠꯁꯤꯡꯁꯦ ꯇꯨꯝꯅ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯗꯅꯀꯣ ꯂꯩꯔꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯤ ꯀꯌꯥꯃꯔꯣꯝꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯕ ꯐꯥꯎꯕꯗ ꯀꯟꯕꯤꯅꯤꯡꯉꯥꯏ ꯑꯩꯁꯦ ꯍꯥꯠꯄꯤꯒꯅꯨꯅ ꯄꯩꯁꯥ ꯄꯤꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯁꯦ ꯀꯩꯗꯧꯕ ꯑꯗꯨꯝ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯝꯃꯦ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯒ ꯇꯨꯔꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯐ꯭ꯔꯥꯟꯁꯀꯤ ꯃꯐꯝ ꯑꯗꯩ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯦ ꯃꯥꯁꯨ ꯄꯨꯟꯁꯤ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯦ ꯃꯈꯣꯏꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯅꯤꯡꯊꯧꯗ ꯁꯤꯐꯥꯏꯁꯤꯡꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯤꯔꯕꯁꯨ ꯃꯍꯥꯛꯁꯦ ꯆꯩꯇꯨꯞꯅꯀꯣ ꯐꯨꯊꯔꯝꯃꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯣꯏ ꯂꯧꯊꯣꯛꯂꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯗꯨꯅ ꯑꯣꯟꯊꯣꯛꯑꯒ ꯌꯥꯟꯈꯠꯂꯝꯃꯦꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯕꯥꯛꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯁꯦ ꯂꯣꯏꯅ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯌꯥꯟꯊꯠꯂꯦ ꯑꯗꯨꯒ ꯇꯨꯔꯦꯟꯗ ꯂꯪꯊꯔꯝꯃꯦꯕ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯣꯏꯅꯀꯣ ꯃꯥꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯤꯕꯣꯡ ꯃꯔꯦꯝꯁꯦ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯦꯕ ꯑꯗꯨꯒ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯍꯥꯛꯀꯤ ꯍꯥꯔꯠꯇꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯃꯁꯥꯗꯨꯗꯤ ꯇꯨꯔꯦꯟꯗ ꯂꯣꯏ ꯂꯪꯊꯈ꯭ꯔꯕꯅꯤ ꯑꯍꯥꯠꯄ ꯄꯥꯠꯁꯤꯡꯗꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯔꯠꯁꯦꯀꯣ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯇꯥ ꯑꯃꯒꯤ ꯃꯇꯣꯟꯗ ꯊꯝꯃꯒ ꯁꯍꯔꯗꯨꯗ ꯄꯨꯔꯒ ꯆꯠꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯅꯣꯏ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯑꯣꯏꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠꯁꯦ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ ꯏꯆꯤꯟꯅꯥꯎꯆꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯍꯥꯏꯔꯤꯕ ꯁꯍꯔꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗꯀꯣ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯍꯥꯏꯗꯤ ꯄꯦꯔꯤꯁꯇꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯟ ꯕꯥꯔꯊꯣꯂꯣꯃ꯭ꯌꯨꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯕꯥꯔꯊꯣꯂꯣꯃ꯭ꯌꯨꯒꯤ ꯃꯤꯍꯥꯠ ꯍꯥꯏꯕꯒꯤ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯀꯨꯝꯍꯩ ꯑꯗꯨ ꯃꯈꯣꯏꯅ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯄꯅꯦꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯁꯤꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯔꯥꯟꯁ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯕ ꯈꯨꯡꯒꯪ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯒ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯀꯌꯥꯃꯔꯨꯝꯁꯦ ꯇꯨꯝꯅ ꯍꯥꯠꯄꯒꯤ ꯊꯕꯛꯅꯦꯕ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯁꯦ ꯌꯥꯝꯃꯤꯀꯣ ꯃꯈꯣꯏꯒꯤ ꯃꯔꯝꯗ
ꯀꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯄꯤꯕꯁꯦ ꯗꯤꯇꯦꯜ ꯑꯣꯏꯅ ꯄꯤꯕꯁꯤꯗꯤ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯐꯤꯂꯤꯞ ꯗꯤ ꯗꯨꯛꯁ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁꯇꯟ ꯑꯁꯦ ꯃꯥ ꯀꯃꯥꯏꯅ ꯍꯥꯠꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤꯅꯀꯣ ꯑꯇꯩ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯒꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯥꯠꯇꯣꯛꯑꯦ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯦ ꯃꯤꯔꯣꯜꯂꯝꯃꯦꯕ ꯃꯆꯥ ꯄꯣꯛꯀꯗꯧꯕꯒꯤ ꯉꯥꯏꯔꯝꯃꯤ ꯊꯔꯛ ꯊꯔꯛ ꯌꯥꯟꯗꯅ ꯍꯧꯖꯤꯛ ꯄꯣꯛꯀꯗꯧꯕ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯉꯥꯡ ꯄꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯔꯤꯕ ꯃꯤꯠ ꯋꯥꯏꯐ ꯍꯥꯏꯗꯤ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯖꯔꯝꯃꯦꯕ ꯃꯍꯥꯛ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯑꯉꯥꯡꯁꯦ ꯃꯊꯪꯗꯤ ꯄꯣꯛꯄꯤꯌꯨꯅ ꯃꯈꯣꯏꯗ ꯍꯥꯏꯖꯔꯝꯃꯦꯕ ꯐꯖꯅ ꯈꯨꯔꯨꯝꯖꯔꯝꯃꯦ ꯑꯉꯥꯡꯁꯦ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯍꯥꯠꯄꯤꯒꯅꯨ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯏꯕꯗꯣ ꯇꯥꯕꯤꯗꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯊꯥꯡꯅ ꯊꯤꯟꯕꯅꯤ ꯄꯥꯟꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯄꯣꯛꯐꯝꯗꯨꯗꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯥꯗ ꯆꯦꯟꯖꯜꯂꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯄꯨꯛꯅꯤꯡꯗꯅꯀꯣ ꯆꯦꯟꯖꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯀꯥꯟꯗ ꯃꯥꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯁꯣꯔꯣꯛꯇ ꯆꯤꯡꯊꯣꯛꯑꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯣꯔꯣꯛꯇ ꯆꯤꯡꯊꯣꯔꯦ ꯊꯥꯡꯅ ꯊꯤꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯤꯒꯗꯧꯕ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯇꯥꯔꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯀꯦꯊꯣꯂꯤꯛꯀꯤ ꯃꯣꯏꯒꯤ ꯁꯤꯐꯥꯏ ꯑꯗ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯍꯥꯠꯄ ꯑꯃꯅ ꯐꯪꯉꯦꯕ ꯐꯪꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯊꯥꯡꯅ ꯊꯤꯜꯂꯦꯕ ꯑꯗꯨꯒ ꯊꯤꯜꯂꯒ ꯃꯍꯥꯛꯁꯦ ꯍꯥꯠꯇꯣꯛꯑꯦ ꯑꯗꯨꯒ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯃꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅꯀꯣ ꯍꯥꯠꯈꯤꯔꯝꯃꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯗ ꯁꯤꯈꯤꯕ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯃꯤ ꯂꯥꯛ ꯀꯌꯥꯃꯔꯨꯝ ꯂꯥꯛ ꯑꯃꯒꯤ ꯐ꯭ꯔꯥꯟꯁꯇ ꯂꯩꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯃꯈꯩꯁꯦ ꯀꯌꯥꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯣ ꯃꯤ ꯂꯥꯛꯇꯒꯤ ꯇꯥꯔꯝꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯦꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯦꯡꯕ ꯕꯥꯏꯕꯜ ꯄꯥꯈꯤꯗꯃꯛ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯁꯤꯠꯂꯒ ꯑꯗꯨꯒ ꯀꯦꯊꯣꯂꯤꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐ꯭ꯔꯥꯟꯁꯀꯤ ꯅꯤꯡꯊꯧꯁꯦ ꯃꯈꯣꯏ ꯈꯨꯠꯁꯤꯟꯅꯔꯒ ꯑꯗꯨꯝ ꯍꯥꯠꯈꯤꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯍꯥꯠꯂꯤꯕ ꯑꯗꯨꯒ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕ ꯄꯣꯞ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁꯅꯤ ꯍꯥꯏꯒꯗꯒꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝ ꯍꯥꯠꯂꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁꯁꯦ ꯈꯪꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯣ ꯂꯩꯇꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯛꯇꯤ ꯂꯩꯇꯔꯦ ꯙꯔꯃꯒꯤ ꯁꯛꯇꯤꯗꯤ ꯃꯥ ꯐꯪꯉꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯨꯔꯣꯞꯇ ꯂꯩꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯉꯁꯥꯏ ꯄꯣꯞꯇ ꯁꯞꯄꯣꯔꯠ ꯇꯧꯕꯒꯨꯝꯅ ꯄꯦꯄꯦꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯒꯨꯝꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯑꯣꯔꯒꯅꯥꯏꯖ ꯁꯞꯄꯣꯔꯠ ꯇꯧꯕꯒꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯑꯔꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯍꯥꯠꯅꯤꯡꯉꯥꯏ ꯍꯣꯠꯅꯔꯛꯀꯅꯤ ꯃꯁꯤ ꯔꯦꯚꯦꯂꯦꯁꯟ 13 ꯑꯗꯨꯒ ꯔꯦꯚꯦꯂꯦꯁꯟ 17 ꯑꯁꯤꯒꯨꯝꯕꯁꯤꯗ ꯐꯖꯅ ꯐꯪꯉꯦꯕ ꯑꯗꯨꯒ ꯗꯥꯅꯤꯌꯦꯜ 11ꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯇꯥꯛꯑꯦꯕ ꯑꯗꯨꯅ ꯍꯥꯠꯂꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯍꯧꯖꯤꯛꯇꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯅ ꯑꯦꯟꯇꯤ ꯈ꯭ꯔꯥꯏꯁꯁꯦ ꯃꯣꯏ ꯅꯠꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯐ꯭ꯌꯨꯆरिꯁꯀꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯄꯨꯁꯤꯜꯂꯒ ꯄ꯭ꯔꯣꯕꯨꯁꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯔꯤꯕꯨꯜ ꯖꯦꯔꯨꯁꯥꯂꯦꯝꯗ ꯇꯦꯝꯄꯜ ꯁꯥꯒꯅꯤ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯄꯥꯟꯒꯅꯤ ꯃꯥꯅ ꯆꯍꯤ 3.5 ꯁꯥꯁꯟ ꯇꯧꯒꯅꯤ 3.5 ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯣꯟꯅꯔꯛꯀꯅꯤ ꯑꯗꯨ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯀꯟꯕꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯇꯤꯆꯤꯡ ꯕꯥꯏꯕꯜꯗ ꯌꯥꯎꯗꯕ ꯑꯃ ꯇꯥꯛꯄꯤꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯈꯨꯗꯤꯡꯃꯛ ꯃꯃꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯍꯥꯏꯕ ꯑꯆꯨꯝꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯕꯤꯖꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯑꯩꯅ ꯋꯦꯗꯅꯁꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩ ꯁꯔꯃꯣꯟ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯆꯨꯝꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯣ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯅꯩꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯏꯄꯥ ꯐ꯭ꯔꯥꯟꯁꯀꯤ ꯄꯦꯔꯤꯁꯇ ꯁꯦꯟ ꯕꯥꯔꯊꯣꯂꯣꯃ꯭ꯌꯨꯒꯤ ꯃꯥꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯇ ꯏꯄꯥ ꯏꯁꯣꯔ ꯐ꯭ꯔꯥꯟꯁꯇ ꯑꯗꯨꯅ ꯍꯪꯒꯔꯅꯔ ꯄ꯭ꯔꯣꯇꯦꯁꯇꯥꯟꯁꯤꯡꯕꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯐ꯭ꯔꯥꯟꯁꯀꯤ ꯅꯤꯡꯊꯧꯅ ꯁꯤꯜꯂꯒ ꯇꯨꯝꯅ ꯍꯥꯠꯈꯤ ꯏꯄꯥ ꯏꯁꯣꯔ ꯑꯁꯤꯒꯨꯝꯕ ꯍꯥꯠꯈꯤꯕ ꯋꯥꯔꯤ ꯇꯥꯕ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏꯁꯨ ꯊꯧꯅꯥ ꯐꯅ ꯅꯥꯠꯀꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯊꯥꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗꯁꯨ ꯅꯥꯠꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯁꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯄꯣꯠ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ